Nambu heli masamna taramna okjabagaloinana khurumjari. Ngasigi wari asigi mamingna Thambal Pata mi chaba lairen. Wari sibu ibirakpa athoba maitei. Thaina matam amagi wari ni. Yamna chauba uwa paturina pikthanba umang amagi manungda kulmacha ama tarami. Kulmacha aduda yaima kauba yotsuba ahal amasu lairami. Ahal oiraba yaima adu makhutna nungthang ama pairaga yot macha macha khara thomlaga phamli. Manakta mai macha amasu thari aduga magi nakalda yompak singjang thang aduga long machil kharasu paiduna thamli. Thang ten yompak singjang sing adu ahal aduna semba saba ngaktani. Yaima nungthang aduna yot aduda kang launa thomli. Hey! 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 Imai! Sisi maga semabadi yopak sidi chama suri ni he. Maya sisu thangdok pirageda. Hana lawgo lakpa mida maya athang-base pibikhiba haibaduni. Ahal adugi thongalda naha ani sagol tonglaga changlai aduga ahal adugi manakta khami. Aduga phamnanaba thariba pida aduda phamlaga naha amana. Ipu yaima ayi yopak tubu thomba birabra. Se. Maya masidagi apama mahekta khalo. Ama anidi maya thangbirabani. Maya thangbase pambra yengu. Masakso sine ipha phajabagum tawi. Ipu yaima thang kamthi insang soinanaba haijang macha amaga yenge. Lakminaba amaduna sejang haidi kai khulai ni daw. Aduk chawraga adu phawba khangdaba. Sejang haibadine chakhum thang adubuni ni he. Mirol se yamna wairaga sizinarudana aikhogi irol se mudlaba gumbani. Oh, ipo thang sori hainabadura. Sori haibadi mirol ni. Yumthangnaba laipaki nungchup lomdagi pusalakpa mirol ni. Bharat lomdagi. Ado aikhogi so irol iye amata wate ko ichasa. Khangdabada hana hang. Jida kaida hana hekta idringaida. Kumaida karida sijanadringaida. Hana thijingadabani. Thongalbu lankrabadi aikhogi asoibasinga se achumba oikhradabani. Phaba thingba lakpa ngamlaroidabani. Maru oina pigliba angangsingdagi irol iyeksinga se takpigadabani. Khwaidagi maru oiribase pigliba angangsing asiniko. Yariba makai irol iye pije chakcha yuta sizinhangadabani. Hoi pu yaima. Tu nangna tongliba khongup aduso atopa lebaktagi pusilakpa mawong matawni. Aduga iramdam asida matau tamhawraga sem sahawraga yoliba. Phare yopak singjang singa se apamba singa do khanjaro. Naha singa do na yopak singjang singa do apamba khallaga sele khara piramlaga hankre. Naha singa do na thongalomda sagolani thawdokhiba tanja aduda lekhom itai-taiba angang nupa macha amasu thongalomdagi piri changlai. Sagol tongba naha ani dugi maraktagi amana. Macha thon kai tawre. Aina patagi ngapum pharaga thaimu nu munkhriba. Thaimu haidi kinugi macha duro. Kari chawbitoni machana. Adugi bo ma phaba hitabai toini. Hayeng amamu pharaga lori kainu. Nahansu aina sigi pukhridagi wahi pharaga manu puraga chingkhriba. Itaw wahi haise kainu. Macha to na asipo khangdaba pakhang adu oiradi ai change. Itaw wahi haibadi aikoi ani ne kaithelagi he ngauraga chabado adune. Oh mirol mandro momingdo tabada. As aman mu khutingwal mirol ngakta nat pote dai taw. Aikoi giso irol pije chakcha. Kaya ama mina wai basu yari bani. Khara sumullaga aikoi gido oigadabani kai ni taw. Moyani phagi tawnaraga nokminai. Ihe taw ibani ne khadang nominai sagolani se
ꯌꯦꯡꯅꯔꯒ ꯂꯨꯛꯊꯔꯒ ꯂꯩꯔꯦ ꯋꯥꯔ ꯃꯥꯜꯂꯦ ꯆꯠꯂꯁꯦ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯁꯦ ꯃꯆꯥꯇꯣꯟꯗꯣ ꯃꯄꯨ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯦ ꯃꯆꯥꯇꯣꯟꯅ ꯌꯥꯏꯃꯗ ꯄꯨꯄꯨ ꯏꯁꯨꯇꯣꯟ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯩꯔꯦꯅꯦ ꯏꯔꯨ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯨꯖꯊꯣꯛꯎꯖꯅꯦ ꯄꯨꯄꯨ ꯑꯩꯒꯤ ꯉꯥꯄ꯭ꯔꯨꯝ ꯃꯨꯟꯈ꯭ꯔꯤꯕ ꯀꯅꯥꯅ ꯃꯨꯟꯈ꯭ꯔꯤꯅꯣꯅꯦ ꯏꯁꯨꯒꯤ ꯉꯥꯄ꯭ꯔꯨꯝꯗꯨꯕꯣ ꯆꯥꯎꯕꯤꯇꯣꯟꯒꯤ ꯃꯆꯥ ꯊꯩꯃꯨꯅ ꯃꯤꯅ ꯃꯨꯜꯂꯗꯤ ꯄꯤꯊꯣꯛꯈꯣ ꯑꯗꯨꯒꯤ ꯑꯗꯣ ꯅꯪꯗꯤ ꯀꯗꯥꯏꯗ ꯉꯥꯄ꯭ꯔꯨꯝ ꯇꯥꯜꯂꯨꯔꯤꯕ ꯄꯥꯠꯇꯒꯤ ꯌꯥꯏꯃꯗꯨ ꯌꯣꯠꯇ ꯅꯨꯡꯗꯪꯅ ꯊꯣꯝꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯥꯇꯣꯟꯗ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯅꯪꯗꯤ ꯄꯥꯠ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯒꯤ ꯀꯨꯝꯂꯨꯔꯤꯕ ꯉꯥꯄ꯭ꯔꯨꯝ ꯇꯥꯟꯕ ꯆꯠꯄꯗ ꯊꯩꯃꯨꯅ ꯑꯩ ꯀꯨꯝꯍꯜꯂꯤꯕ ꯄꯨꯄꯨ ꯑꯩꯒꯤ ꯌꯣꯝꯄꯥꯛ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯁꯦꯝꯕꯤꯌꯨ ꯑꯩꯒꯤ ꯌꯣꯄꯥꯛꯇꯣ ꯄꯥꯠꯇ ꯇꯦꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯉꯥꯄ꯭ꯔꯨꯝꯒꯤ ꯃꯈꯨꯟꯗ ꯆꯪꯈ꯭ꯔꯤꯕ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯠꯇꯨꯗ ꯀꯨꯝꯒꯅꯨꯀꯣ ꯏꯁꯤꯡ ꯁꯣꯛꯐꯝ ꯑꯗꯨ ꯈꯛꯇꯗ ꯀꯨꯝꯒꯗꯕꯅꯤ ꯑꯇꯩ ꯃꯐꯝꯗ ꯀꯨꯝꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯌꯣꯄꯥꯛ ꯃꯈꯣꯛꯇꯣ ꯑꯃꯨꯛ ꯇꯦꯛꯍꯧꯔꯕ꯭ꯔꯥ ꯌꯣꯠꯇꯨꯗꯤ ꯂꯩꯈꯣꯝ ꯃꯅꯨꯡꯗ ꯂꯩꯍꯧꯔꯝꯃꯅꯤꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯏꯔꯨꯗꯨ ꯀꯣꯟꯅ ꯂꯨꯖꯔꯣ ꯅꯪꯒꯤ ꯌꯣꯄꯥꯛꯇꯣ ꯍꯥꯟꯅ ꯂꯧꯔꯨꯈꯤꯁꯤ ꯍꯣꯏ ꯄꯨꯄꯨ ꯃꯄꯨ ꯃꯆꯨꯗꯣ ꯄꯥꯠꯂꯣꯝꯗ ꯆꯠꯀꯗꯕꯒꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯌꯥꯏꯃꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯀꯦ ꯍꯣꯔꯦꯟ ꯍꯣ ꯍꯥ ꯍꯥꯏꯔꯛꯂꯕꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯁꯨꯇꯣꯟ ꯅꯪ ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯀꯦꯀꯣ ꯍꯣꯏ ꯄꯨꯄꯨ ꯌꯥꯏꯃꯗꯨ ꯏꯁꯩꯒ ꯍꯥꯏꯐꯦꯠ ꯉꯪꯂꯒ ꯌꯣꯄꯥꯛ ꯂꯧꯕ ꯆꯪꯈꯤ ꯌꯥꯏꯃꯗꯨ ꯌꯣꯄꯥꯛ ꯃꯈꯣꯡ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯕ ꯆꯦꯠꯄ ꯇꯧꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯏꯁꯩꯗꯤ ꯉꯪꯕ ꯂꯦꯞꯇꯦ ꯏꯁꯨꯇꯣꯟ ꯆꯠꯂꯁꯤ ꯄꯨꯄꯨ ꯅꯪꯅ ꯏꯁꯩ ꯉꯪꯉꯤꯗꯨ ꯀꯩꯒꯤꯅꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯣ ꯏꯁꯩ ꯉꯪꯂꯗꯤ ꯑꯀꯤꯕ ꯂꯣꯏꯅ ꯐꯕꯅꯤ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯏꯁꯩ ꯉꯪꯒꯗꯕꯅꯤ ꯑꯗꯨꯒ ꯁꯥꯎꯅꯤꯡꯂꯕꯗꯤꯅꯦ ꯑꯗꯨꯁꯨ ꯏꯁꯩ ꯉꯪꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯁꯩ ꯉꯪꯒꯦ ꯄꯨꯄꯨ ꯍꯣꯏ ꯑꯩ ꯁꯛꯂꯛꯀꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒ ꯉꯪꯉꯛꯎꯀꯣ ꯃꯄꯨ ꯃꯁꯨꯗꯨ ꯏꯁꯩ ꯉꯪꯗꯨꯅ ꯄꯥꯠꯂꯣꯝꯗ ꯂꯥꯛꯏ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯇꯨꯔꯦꯜ ꯐꯖꯕ ꯑꯃꯁꯨ ꯁꯥꯡꯅ ꯆꯦꯜꯂꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯩ ꯃꯆꯥꯇꯣꯟꯅ ꯃꯄꯨ ꯌꯥꯏꯃꯗ ꯄꯨꯄꯨ ꯑꯁꯤꯒꯤ ꯇꯨꯔꯦꯜꯁꯦ ꯂꯥꯏꯔꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯗ ꯊꯩꯃꯨꯅꯗꯤ ꯂꯩ ꯍꯥꯏ ꯃꯣꯏ ꯃꯄꯥꯗꯤ ꯁꯤꯒꯤ ꯇꯨꯔꯦꯜꯗꯒꯤ ꯂꯥꯏꯔꯦꯟꯗꯣ ꯅꯨꯡꯇꯤꯒꯤ ꯐꯥꯏ ꯍꯥꯏ ꯑꯗꯨꯒ ꯊꯣꯡꯉꯒ ꯆꯥꯏ ꯍꯥꯏ ꯂꯥꯏꯔꯦꯟꯒꯤ ꯃꯕꯨꯛꯇꯒꯤꯅꯦ ꯈꯨꯗꯣꯞ ꯌꯥꯏ ꯑꯣꯏꯕ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯍꯥꯏ ꯃꯆꯤꯟ ꯊꯤꯔꯤꯕꯅꯤꯅꯦꯍꯦ ꯂꯥꯏꯔꯦꯟ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯊꯦꯟꯕ ꯃꯐꯝꯗ ꯂꯩꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯄꯥꯠꯀꯨꯝꯕ ꯐꯨꯝꯗꯤꯒꯨꯝꯕ ꯑꯄꯨꯝ ꯑꯁꯥ ꯑꯃꯣꯠꯄ ꯂꯩꯕ ꯃꯐꯝꯗꯅ ꯑꯅꯝꯕ ꯂꯩꯒꯜꯂꯤ ꯁꯖꯤ ꯁꯟ ꯏꯔꯣꯏꯒꯨꯝꯕ ꯃꯈꯣꯏꯅ ꯆꯥꯕ ꯉꯝꯕ ꯁꯥ ꯉꯥ ꯂꯩꯕ ꯃꯐꯝꯗ ꯑꯅꯝꯕ ꯂꯩꯒꯜꯂꯤ ꯌꯥꯝꯅ ꯂꯨꯕ ꯏꯁꯤꯡꯗ ꯂꯩꯒꯟꯗꯦ ꯑꯗꯣ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯧꯕ ꯃꯐꯝꯗꯗꯤ ꯂꯥꯏꯔꯦꯟ ꯀꯨꯜꯂꯒ ꯂꯩꯒꯜꯂꯤ ꯑꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯒꯅꯨꯀꯣ ꯃꯊꯪꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯠꯁꯤꯗꯁꯨ ꯂꯥꯏꯔꯦꯟ ꯂꯩꯕ ꯄꯨꯄꯨ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯌꯥꯏꯃꯔꯥꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯠ ꯑꯁꯤꯒꯤ ꯂꯥꯏꯔꯦꯟ ꯀꯥꯞꯐꯝ ꯃꯈꯨꯜ ꯑꯃ ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯂꯥꯏꯔꯦꯟ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯥꯈꯠꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯄꯨꯄꯨꯒ ꯃꯃꯤꯡ ꯃꯥꯟꯅꯩꯀꯣ ꯅꯤꯡꯊꯧꯗꯣ ꯑꯩꯅꯤ ꯃꯆꯥꯇꯣꯟꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯈꯩ ꯌꯥꯏꯃꯔꯝꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯗꯣꯡ ꯗꯣꯡ ꯊꯥꯡꯏ ꯌꯥꯏꯃꯅ ꯅꯪꯕꯨ ꯆꯥꯛꯀ ꯂꯥꯝꯗꯕ꯭ꯔꯣ ꯃꯆꯥꯇꯣꯟꯗꯨ ꯃꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯂꯝꯕꯤꯒꯤ ꯃꯃꯥꯡꯗ ꯌꯦꯡꯂꯒ ꯗꯣꯡ ꯗꯣꯡ ꯑꯃꯨꯛ ꯆꯦꯟꯈꯠꯂꯤ ꯑꯗꯨꯒ ꯃꯆꯥꯇꯣꯟꯅ ꯃꯄꯨꯗ ꯄꯨ ꯅꯤꯡꯊꯧ ꯍꯥꯏꯁꯦ ꯃꯤ ꯑꯆꯧꯕ꯭ꯔꯥ ꯌꯥꯝ ꯋꯥꯡꯕ꯭ꯔꯥ ꯋꯥꯡꯗꯦ ꯅꯤꯡꯊꯧ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇꯨꯅꯤ ꯄꯨ ꯑꯩꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯤꯡꯊꯧ ꯑꯣꯏꯅꯤ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯐꯥꯅꯤ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ꯭ꯔꯅꯦ ꯍꯥ ꯑꯣꯏꯅꯤꯡꯉꯦ ꯄꯨꯄꯨ ꯅꯪ ꯅꯤꯡꯊꯧ ꯀꯃꯥꯏ ꯑꯣꯏꯔꯤꯅꯣ ꯊꯧꯅꯥ ꯐꯕꯒꯤ ꯑꯣꯏꯔꯤꯅꯤ ꯄꯨꯄꯨ ꯅꯪ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯀꯟꯕꯒꯤ ꯅꯠꯇꯦ ꯂꯧꯁꯤꯡ ꯂꯩꯕꯒꯤꯅꯤ
ꯂꯧꯁꯤꯡ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯅꯥ ꯑꯃꯗꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯅꯤ ꯂꯧꯁꯤꯡꯕꯨ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ ꯄꯨꯄꯨ ꯄꯥꯠ ꯌꯧꯔꯦ ꯑꯣ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯌꯣꯄꯥꯛ ꯃꯆꯥ ꯇꯦꯛꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯕꯣ ꯃꯆꯥꯇꯣꯟꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯦ ꯌꯥꯏꯃꯔꯝꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯀꯣꯛꯇꯨ ꯇꯨ ꯆꯣꯡꯉꯤ ꯑꯗꯨꯒ ꯃꯆꯥꯇꯣꯟꯗ ꯀꯤꯅ ꯌꯦꯡꯂꯛꯏ ꯃꯆꯥꯇꯣꯟꯅ ꯉꯥꯄ꯭ꯔꯨꯝ ꯇꯥꯜꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯏꯔꯦꯟ ꯊꯣꯛꯐꯝ ꯃꯈꯨꯜꯅꯤ ꯌꯥꯏꯃꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯇꯅꯅꯕ ꯐꯨꯟꯈꯤꯕ ꯃꯐꯝꯅꯤ ꯃꯆꯥꯇꯣꯟꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯏꯃꯔꯝ ꯂꯥꯏꯔꯦꯟ ꯊꯣꯛꯐꯝ ꯃꯈꯨꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯄꯥꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯝꯕꯥꯜ ꯄꯥꯠ ꯀꯧꯔꯝꯃꯤ ꯃꯃꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯊꯝꯕꯥꯜ ꯄꯥꯠ ꯑꯗꯨꯃꯛ ꯀꯧꯔꯤ ꯃꯇꯝ ꯑꯃꯗ ꯄꯥꯠ ꯑꯁꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯧꯔꯝꯃꯤ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯧꯕꯗꯒꯤ ꯂꯥꯏꯔꯦꯟꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯥꯠ ꯑꯁꯤꯗ ꯈꯨꯝꯕ ꯉꯝꯅꯔꯝꯗꯦ ꯉꯥ ꯐꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯪꯕ ꯀꯨꯝꯕ ꯉꯝꯅꯔꯝꯗꯦ ꯌꯥꯏꯃꯔꯝꯅ ꯆꯍꯤ 10-18 ꯁꯨꯔꯛꯄ ꯃꯇꯝꯅꯤ ꯌꯥꯏꯃꯔꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯒ ꯍꯤꯡꯖꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯄ ꯃꯆꯥꯅꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯣꯝꯇꯅꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯌꯥꯏꯃꯔꯝꯒꯤ ꯃꯃꯥ ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯤ ꯌꯥꯏꯃꯔꯝ ꯑꯃꯗꯤ ꯌꯥꯏꯃꯔꯝꯒꯤ ꯃꯄꯥ ꯆꯥꯎꯕꯁꯨ ꯁꯨꯃꯥꯡꯗ ꯂꯣꯡꯎꯞ ꯁꯦꯒꯥꯏꯕ ꯑꯗꯨ ꯐꯣꯠꯂꯤ ꯊꯔꯣꯅ ꯆꯥꯛꯈꯨꯝꯗꯒꯤ ꯌꯥꯏꯃꯔꯝꯗ ꯍꯣꯏ ꯌꯥꯏꯃ ꯍꯥꯎ ꯌꯥꯏꯃꯔꯝꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯌꯥꯏꯃꯔꯝꯗ ꯍꯥꯏ ꯑꯍꯜ ꯑꯃꯅ ꯀꯧꯕꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯒꯅꯨꯅꯦ ꯅꯪꯕꯣ ꯍꯥꯎ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯕꯥꯖꯦ ꯐꯠꯇꯦ ꯂꯝꯗꯝꯅꯅꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯀꯧꯔꯛꯄꯗ ꯍꯥꯎ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯨꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯁꯦ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯃꯔꯝꯗꯣ ꯑꯍꯥꯟꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯆꯤꯟꯈꯨꯝ ꯀꯧꯏ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕ ꯌꯥꯝꯅ ꯇꯟꯕ ꯃꯤꯒꯤ ꯆꯤꯟꯈꯨꯝ ꯀꯧꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯀꯧꯕꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯂꯨꯔꯕꯗꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯝꯅꯔꯥꯏꯁꯤꯡꯅ ꯈꯨꯝꯂꯛꯀꯜꯂꯤ ꯍꯥꯏꯅꯩ ꯑꯗꯨꯁꯨ ꯅꯪꯒꯤ ꯃꯇꯧ ꯇꯝꯂꯒ ꯑꯗꯨꯒ ꯅꯪꯅ ꯆꯤꯡꯃꯥꯟ ꯎꯃꯪ ꯋꯥꯃꯪꯗ ꯃꯤ ꯀꯧꯕꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯂꯛꯂꯕꯗꯤ ꯃꯗꯣ ꯃꯤꯅ ꯑꯣꯏꯒꯟꯗꯦ ꯍꯥꯏꯅꯩ ꯅꯨꯡꯁꯥ ꯀꯩꯅ ꯈꯨꯝꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯅꯩ ꯀꯩꯕꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯕꯥꯖꯦ ꯍꯩꯇꯦ ꯑꯗꯣ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯕꯗꯤ ꯍꯩ ꯍꯥꯏ ꯍꯣꯏ ꯕꯥꯖꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯈꯨꯝꯃꯔꯣꯏꯒꯦ ꯊꯔꯣꯅ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯌꯥꯏꯃ ꯍꯣꯏ ꯃꯥ ꯆꯥꯎꯕꯗꯣ ꯌꯥꯏꯃꯔꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯣꯡꯎꯞ ꯑꯗꯨ ꯐꯣꯠꯂꯤ ꯌꯥꯏꯃꯔꯝꯗꯨ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯐꯝꯅꯅꯕ ꯐꯥꯟ ꯑꯄꯥꯛꯄ ꯑꯃꯗ ꯆꯥꯛ ꯄꯨꯈꯝ 2 ꯍꯥꯞꯂꯒ ꯊꯣꯛꯂꯛꯏ ꯕꯥꯖꯦ ꯆꯥꯛ ꯆꯥꯔꯁꯦ ꯕꯥꯖꯦ ꯑꯗꯨꯋꯥꯏꯗꯣ ꯑꯝꯇ ꯀꯟꯊꯣꯛꯑꯣ ꯌꯥꯝꯅ ꯁꯥꯏ ꯌꯥꯏꯃ ꯃꯥꯡꯒꯣꯟꯗ ꯆꯥꯁꯤ ꯑꯦ ꯑꯁ ꯃꯥꯡꯒꯣꯟꯗ ꯊꯥꯡꯖꯤꯟꯗꯣꯏꯕ ꯂꯣꯏꯔꯦꯍꯦ ꯌꯥꯏꯃꯔꯝꯗꯨ ꯐꯥꯟ ꯑꯗꯨꯒ ꯆꯥꯛꯇꯨꯒ ꯑꯃꯨꯛ ꯄꯥꯏꯔꯒ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯐꯥꯟꯗꯨ ꯊꯥꯔꯒ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯁ ꯁꯤꯗꯤ ꯆꯥꯛꯀ ꯏꯟꯁꯥꯡꯒ ꯈꯛꯇꯅꯤ ꯉꯥꯔꯧ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ ꯏꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯥꯕ ꯍꯧꯔꯝꯃꯣ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯏꯁꯤꯡꯁꯦ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯏ ꯃꯥ ꯕꯥꯖꯦ ꯆꯥꯛꯁꯦ ꯈꯤꯇ ꯌꯦꯡꯕꯤꯔꯝꯃꯣ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯍꯧꯗꯣꯡ ꯑꯉꯧꯕꯤ ꯑꯃ ꯂꯩꯕꯗꯨꯅꯅꯦ ꯃꯅꯝ ꯑꯃꯨꯛ ꯅꯝꯊꯣꯛꯈꯤꯅꯤ ꯍꯣꯏ ꯏꯁꯤꯡ ꯂꯧꯊꯣꯛꯎꯔꯣ ꯊꯔꯣꯒ ꯌꯥꯏꯃꯔꯝꯒ ꯏꯁꯤꯡ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯏ ꯌꯥꯏꯃꯔꯝꯒ ꯊꯔꯣꯒꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯕꯥꯖꯦ ꯍꯧꯗꯣꯡꯅ ꯃꯕꯨꯛ ꯑꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯍꯥꯎꯕ ꯄꯤꯖꯔꯤꯈꯩ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯍꯥꯎꯕ ꯄꯤꯖꯔꯤꯈꯩ ꯄꯥꯏꯕꯁꯨ ꯌꯥꯏ ꯑꯃꯨꯛꯁꯨ ꯌꯥꯗꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯌꯥꯏꯃ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯏꯗꯅ ꯍꯨꯏ ꯍꯧꯗꯣꯡ ꯎꯕ ꯌꯥꯗꯦꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯥꯔꯒ ꯆꯥꯕ ꯑꯗꯨꯗꯒꯤ ꯑꯣꯏꯍꯟꯈꯤꯕꯅꯤ ꯀꯃꯥꯏꯅꯅꯣ ꯑꯗꯨꯗꯤ ꯕꯥꯖꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯡ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯍꯧꯗꯕ ꯍꯤꯡꯍꯧꯕ ꯍꯧꯗꯣꯡꯁꯤꯡ ꯑꯗꯣ ꯀꯣꯛ ꯑꯃꯗꯤ ꯏꯗ ꯇꯥꯏꯕꯪ ꯃꯤ ꯎꯕꯗ ꯊꯀꯠꯄ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯑꯗꯣ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄ ꯆꯥꯗꯥ ꯅꯥꯎꯗꯥꯗ ꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯏꯒꯤ ꯃꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡꯁꯦ ꯑꯩꯈꯣꯏ ꯎꯕꯗ ꯀꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯎꯕꯗ ꯆꯦꯟꯗꯕ ꯍꯧꯗꯣꯡ ꯂꯩꯔꯤꯁꯤꯗꯤ ꯕꯥꯖꯦ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯈꯥꯏꯕ ꯍꯧꯗꯣꯡ ꯀꯥꯡꯂꯨꯞ ꯑꯣꯏꯗꯣꯏꯅꯤ ꯑꯀꯦ ꯑꯃꯧ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯩꯄꯥꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ
ꯁꯥ ꯉꯥꯁꯤꯡꯕꯨ ꯂꯨꯅ ꯌꯣꯛꯆꯕ ꯃꯐꯝꯗꯒꯤ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯌꯣꯛꯈꯤꯕ ꯆꯔꯥ ꯁꯟꯇꯣꯛꯄ ꯑꯗꯨꯒꯨꯝꯕ ꯍꯧꯗꯣꯡ ꯀꯥꯡꯂꯨꯞ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯁꯤꯁꯨ ꯑꯑꯣꯟꯕ ꯃꯈꯜ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗ ꯉꯥ ꯆꯥꯕ ꯂꯥꯛꯄ ꯍꯧꯗꯣꯡ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯐꯪꯂꯛꯄ ꯃꯈꯣꯏ ꯏ ꯑꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯀꯤ ꯑꯈꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯃꯤ ꯎꯕ ꯌꯥꯗꯕ ꯀꯥꯡꯂꯨꯞ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯐꯖꯅ ꯂꯣꯏꯅꯕꯤꯗꯕꯗꯒꯤ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯁꯥꯗ ꯇꯥꯏꯅꯕ ꯌꯥꯗꯦ꯫ ꯑꯗꯣ ꯊꯔꯣ, ꯉꯥ ꯍꯥꯏꯔꯒ ꯉꯥꯔꯧ ꯌꯥꯎꯗꯕꯁꯦ ꯌꯣꯠꯄ ꯌꯥꯗ꯭ꯔꯦꯅꯦ꯫ ꯆꯥꯛꯁꯦ ꯌꯣꯠꯄꯒꯤ ꯃꯍꯨꯠꯇ ꯁꯥꯏꯔꯒ ꯂꯩꯔꯦꯅꯦꯍꯦ꯫ ꯑꯣ ꯍꯧꯗꯣꯡ ꯑꯉꯧꯕꯤꯗꯣ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯦ꯫ ꯉꯥꯔꯨꯕꯥꯛꯇꯣ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯃꯦ꯫ ꯑꯩꯅꯒ ꯎꯔꯝꯃꯗꯤꯅꯦ ꯈꯥꯕꯩꯗꯨꯅ ꯌꯥꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯗ꯭ꯔꯒ ꯍꯧꯗꯣꯡ ꯑꯗꯨꯗ ꯇꯥꯏꯅꯒꯅꯨꯅꯦ ꯊꯔꯣ꯫ ꯃꯥꯒꯤꯁꯨ ꯃꯆꯤꯟꯖꯥꯛ ꯊꯤꯔꯤꯕꯅꯤ꯫ ꯕꯥꯖꯦ, ꯉꯥ ꯐꯥꯎꯁꯤꯗꯅ꯫ ꯉꯥ ꯐꯥꯐꯝꯒ ꯂꯩꯇ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯊꯔꯣ ꯄꯥꯠ ꯑꯗꯨꯁꯨ ꯂꯥꯏꯔꯦꯟ ꯂꯩꯌꯦꯅꯅꯦ ꯀꯤꯗꯅ ꯀꯅꯥꯝꯇ ꯀꯨꯝꯅꯗ꯭ꯔꯕꯅꯤ꯫ ꯉꯥ ꯈꯔ ꯂꯩꯔꯗꯤ ꯂꯥꯏ ꯂꯩꯔꯦ, ꯍꯦꯛꯇ ꯁꯟꯇꯣꯛꯂꯗꯧꯅꯤ꯫ ꯉꯥꯏꯈꯣ ꯊꯔꯣ, ꯑꯁꯣꯝꯒꯤ ꯊꯔꯣ ꯄꯥꯠꯀ ꯁꯝꯅꯕ ꯃꯔꯤꯜ ꯊꯝꯕꯥꯜ ꯄꯥꯠꯇꯣ ꯉꯥ ꯑꯆꯧꯕ ꯌꯥꯝ ꯂꯩ ꯍꯥꯏꯅꯦ꯫ ꯃꯤꯔꯝꯗꯒꯤ ꯀꯨꯝꯊꯔꯛꯄ ꯉꯥꯈ꯭ꯔꯥꯒꯁꯦ ꯌꯥꯝꯅ ꯃꯣꯡꯉꯤ ꯍꯥꯏꯅꯦ꯫ ꯑꯃꯨꯛꯇ ꯅꯩꯔꯨꯁꯤꯔꯥ ꯍꯥ? ꯌꯥꯏꯃꯔꯝ, ꯅꯪꯗꯤ ꯇꯟꯕ꯭ꯔꯣꯅꯦ ꯍꯥ? ꯕꯥꯖꯦ, ꯊꯔꯣ ꯄꯥꯠꯇ ꯂꯥꯏꯔꯦꯟ ꯂꯩ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯁꯤꯕꯨ ꯇꯜꯂꯤꯗ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ꯫ ꯍꯩ, ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯗ, ꯊꯣꯛ ꯃꯣꯛ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯊꯔꯣ ꯄꯥꯠ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟ ꯎꯕ ꯌꯥꯎꯅꯩ ꯍꯥꯏꯕꯅꯤꯀꯣ꯫ ꯍꯤ ꯍꯣꯜꯂꯤꯉꯩ ꯍꯤꯒꯤ ꯃꯈꯥꯗꯒ ꯆꯠꯈꯤ ꯍꯥꯏꯅꯕꯅꯤ꯫ ꯊꯔꯣ ꯄꯥꯠꯀ ꯊꯝꯕꯥꯜ ꯄꯥꯠꯀꯁꯨ ꯃꯔꯤꯜ ꯑꯣꯏꯕꯅꯤꯅꯅꯦ ꯁꯝꯅꯔꯤꯕꯅꯤꯀꯣ꯫ ꯊꯔꯣ ꯄꯥꯠꯁꯨ ꯆꯥꯎꯈ꯭ꯔꯕ ꯄꯥꯠꯅꯤ꯫ ꯊꯝꯕꯥꯜ ꯄꯥꯠꯇꯒꯤ ꯁꯔꯨꯛ 10 ꯍꯦꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯤ ꯍꯣꯟꯕꯗ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯔꯤꯕꯅꯤ ꯊꯔꯣ ꯄꯥꯠꯇꯣ꯫ ꯂꯥꯏꯔꯦꯟ ꯂꯩꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯣ ꯀꯨꯝꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯨꯕ ꯌꯥꯏꯗꯅ꯫ ꯂꯥꯏꯔꯦꯟꯒꯥꯁꯦ ꯏꯪ ꯇꯞꯈ꯭ꯔꯕ ꯂꯤꯟ ꯑꯃꯅꯤ꯫ ꯃꯍꯨ ꯄꯥꯟꯕꯣꯠꯇꯦ꯫ ꯃꯌꯥ ꯍꯥꯏꯌꯦ ꯒꯨꯝꯚꯤꯔꯒꯨꯝꯅ ꯄꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯕꯥꯖꯦ, ꯌꯥꯝ ꯏꯪ ꯇꯞꯄꯁꯦ ꯃꯆꯤꯟꯖꯥꯛ ꯂꯥꯝꯃꯛꯑꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯀꯣꯝꯗꯣ ꯑꯗꯨ ꯁꯤꯠꯂꯨꯁꯤꯔꯥ? ꯊꯔꯣ, ꯅꯣꯡꯁꯨ ꯇꯥꯗꯅ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯊꯣꯡ ꯆꯥꯗꯦ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯑꯁꯤꯃ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯆꯥꯎꯕꯗ ꯂꯣꯡꯉꯨꯕꯗꯣ ꯑꯃꯨꯛ ꯐꯣꯠꯂꯦ꯫ ꯌꯥꯏꯃꯔꯝꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯔꯒ ꯎꯞꯂꯒ ꯍꯤꯞꯄꯤ꯫ ꯌꯥꯏꯃ, ꯀꯩ ꯍꯥꯏꯒꯦ ꯕꯥꯖꯦ? ꯅꯪꯕꯨ ꯆꯥꯛꯀ ꯏꯟꯁꯥꯡꯒ ꯈꯛ ꯆꯥꯕꯁꯤꯕꯨ ꯌꯣꯠꯄ ꯌꯥꯔꯤꯕ꯭ꯔꯅꯦ ꯍꯥ? ꯕꯥꯖꯦ, ꯍꯧꯗꯣꯡꯗꯣ ꯍꯥꯠꯇꯣꯛꯑꯒ ꯌꯥꯏꯊꯣꯛꯑꯁꯤꯔꯥ? ꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯕ, ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤꯅꯦ ꯃꯗꯨꯗꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ, ꯇꯝꯂꯕꯁꯨ ꯄꯥꯕ ꯏꯕ ꯈꯛ ꯍꯩꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯕꯥꯖꯦ, ꯑꯩꯗꯤ ꯀꯤꯒꯤ ꯂꯥꯏꯔꯦꯟ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯊꯝꯕꯥꯜ ꯄꯥꯠꯇꯣ꯫ ꯉꯥ ꯃꯣꯡꯉꯦ ꯍꯥꯏꯔꯒ ꯂꯥꯏꯔꯦꯟ ꯁꯥꯟꯅꯕ ꯑꯣꯏꯔꯝꯗꯅ ꯏꯄꯥ ꯏꯆꯥ ꯄꯨꯟꯅ ꯌꯣꯠꯈꯤꯗꯅ꯫ ꯀꯥꯟꯅꯗꯦ ꯌꯥꯏꯃ, ꯅꯪꯒꯤ ꯌꯣꯠꯄꯥꯛꯇꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯆꯠꯁꯤ ꯀꯥꯟꯅꯗꯦ ꯏꯕꯣ꯫ ꯑꯣ ꯊꯔꯣ, ꯅꯪꯕꯨ ꯅꯪꯒꯤ ꯂꯣꯡꯊ꯭ꯔꯥꯏ ꯑꯗꯨ ꯄꯥꯏꯔꯛꯑꯣ꯫ ꯉꯥ ꯐꯥꯔꯨꯁꯤ ꯀꯥꯟꯅꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯣꯝꯄꯥꯛ ꯂꯣꯡꯍꯨꯞ ꯂꯣꯡꯗ꯭ꯔꯥꯏ ꯄꯥꯏꯅꯔꯒ ꯉꯥ ꯐꯥꯕ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜꯒꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯜ ꯀꯣꯝ ꯀꯌꯥꯗ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯗꯤ ꯑꯃꯠꯇ ꯐꯥꯔꯝꯗꯦ꯫ ꯊꯔꯣꯁꯨ ꯂꯣꯡꯊ꯭ꯔꯥꯏ ꯀꯣꯠꯄꯗ ꯃꯥꯏꯈꯨꯝꯕꯤ, ꯆꯤꯛꯈ꯭ꯔꯤꯕꯤ, ꯊꯔꯥꯏ ꯀꯣꯛꯄꯤ ꯈꯔꯈꯛ ꯐꯥꯕ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯟꯕ ꯇꯜꯂꯝꯃꯤ ꯆꯥꯎꯕꯅ꯫ ꯌꯥꯏꯃ, ꯁꯤꯅꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯃꯇꯝꯁꯨ ꯇꯞ ꯇꯥꯈꯩ ꯃꯥꯡꯉꯒ ꯌꯨꯝꯗ ꯂꯦꯝꯅ ꯍꯟꯕꯗꯤ ꯑꯩꯗꯤ ꯍꯟꯅꯤꯡꯗꯦꯕꯣ꯫ ꯕꯥꯖꯦ, ꯊꯝꯕꯥꯜ ꯄꯥꯠꯇ ꯆꯠꯂꯨꯁꯤ ꯍꯥꯏꯔꯣ? ꯏꯃꯥ, ꯀꯩ ꯈꯜꯂꯤꯒꯦ? ꯆꯠꯄ ꯀꯤꯕ꯭ꯔꯣ? ꯉꯥꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯕꯅꯤꯀꯣ ꯃꯣꯏ ꯃꯄꯥ꯫ ꯆꯥꯗ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯌꯣꯠꯄ ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯊꯔꯣ? ꯍꯥ, ꯅꯠꯇ꯭ꯔꯅꯦ ꯌꯥꯏꯃ? ꯀꯥꯟꯅꯗꯦ, ꯄꯥꯠꯂꯣꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯝꯕꯥꯜ ꯄꯥꯠꯇ ꯂꯥꯛꯄꯗ ꯊꯔꯣ ꯄꯥꯠꯀꯤ ꯄꯥꯠꯄꯥꯟ ꯑꯗꯨꯁꯨ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯌꯥꯏꯃꯔꯝꯅ ꯃꯄꯥꯗ, ꯕꯥꯖꯦ, ꯑꯁꯤꯁꯦ ꯊꯔꯣ ꯄꯥꯠ ꯅꯠꯇ꯭ꯔꯣ? ꯈꯨꯐꯖ ꯑꯃꯅꯦ ꯁꯤꯗꯤ꯫ ꯕꯥꯖꯦ, ꯑꯁꯤꯒꯤ ꯄꯥꯠꯁꯦ
Sangai kati leronggadra. Kananabu sangai liba ngamdoino. Ising marak asida buibungo. Isingda sangai liba ngamdro haise ma. Isingdabu kanana sangai lenige. Khwang yobu isingdabo. Tu. Ada uriba pat asin thambal pat haise. Kuphaja si leidre he. Thambal ngakta ni salise. Sidana tharo ngakta. Aduga somdana thambal ngakta. Kuphaja mani. Namana chachalibado yam tamale. Khongsing ado thuna thang. Moi homdo wari sana duna thambal palomda laklami. Thambal pat yobaga chawbadi longobdu pairaga kumkhre. Yaimaramdi yumpaktu pairaga pat mapaladuda phamlaga mapa chawbana longup taliba adu yengli. Thambal pat adubu masak munna khangba miyoi kayade. Pat adugi ising phawba thengjabani. Pat adugi manak nakpada leiba khunja kharadu chawbana longup tanba kumliba adu urami. Kulekagi ahal nupi ama hobi changlai aduga chawbada laurami. Hai, ibungo thuna kakhalo. Pat asidane kana amata kumba yadeni he lai lebani ne. Iche, kaidagi lai noda. Lai urisu pharaga yoknanaba pukhrage. Hai, tingke lai ke tawgunu ne. Iye haraga tokani ko. Ibema, nangi nupara. Thuna mukta kokholo. Karaknaba hai. Tharona chawbada kauge hek tawbaga patki mayai da karigumba ama lenglakpagi mawong tawrai. Aduga thambalsing adushu phara hairai. Tharodu chawbada kauge adubu tharona kauriba adu chawbudi manada tabiramde. Yaimaramso patki mayai aduda munna yengi aduga mapada kauge. Bazi, tabro bazi. Yaima, nga chawbu kharadi thengnai ni he. Khongda khela ga yam chali. Sangkhrabani nga singse. Padadugi mayai aduda thambalsing adu lengba adu ubada khuladugi nupi adu pakhatpana loirami. Chawbudu thambalsing adu haidok tuna longup talaga pat mayai romda sum jangki. Yaimaramga tharoga ahal adugadi kibana loirami. Khulaikagi miyoi kaya su changsilaktuna chawraba kumai amagum padadubu koishinduna yengnai. Adubu chawbudi padya yausinkiduna thambalsingna khumjinkiduna uba phangkidre. Mikup kharagi matungda lina chawba amana chatpagi mawongda thambalsing adu yet oi haiduna lenglai. Chawbudu longupta nga achawba ma haplaga noklaga thoklai. Yaima, ama phari he. Chawbudu nga du pairaga lakpa aduda tungdagi chawraba sangkraba lairen ama chawbugi khwang mayada marang tapna thoklai. Aduga lairen adu chawbugi akoibada leiduna chatpada ubada pat aduda chawbana nga phababu yengliba miyoi sing adu law khongduna kapnaba haurai. Nupi angang kharasu lairen adu ubada wanthaba yawnakre. Khara amadi sajing hauduna matin ubasu yawnarami. Mamangdasu miyoi kaya ama patsida kumkhibadagi lairen asina loina chakhrabani. Chawbadi sangkraba lairen aduna magi manakta leiduna chalibadu uramde. Yaimaramdu lairendo ubada masam manadu chap yungkre. Masadu thak nikre. Tharosu kiba henman kibana masa pomba nikpana wa phawba ngangba thokidre. Lekai khulgi miyoi singna kapalawga tawnariba adu chawbugi wakhaldadi mana pharakliba nga adu ubagi ni khanjarami. Chawbana isingi mata yausilakpada lairen adu chawbugi mamangda ising manungdagi yamna chawna mongkhalai. Chawbana nga oiraba ningloduna longup aduna amuk namlure. Lairen adugi makop adu tapna isingdagi phawalakli. Chawbudu humang anapi kai. Makuta pariba nga amadi longup adu isingda tup thadai. Yengliba miyam sing adu uraw tharaw lawnaduna mayumdagi long ta thangten lauthokpa chena kirami. Kuladugi nupana hasingna kana lawnarai. Lairen ase tholaklingai sida halase mayam. Somdana chawkraba lairen adu chawbuda munna yenglaga marai adu phi kamnaga makhyat adu lawna kathorai. Aduga mangaksam adu isingdagi wangna thangkalakli. Chawba mapi tap tai aduga machanupa yaimabu kablaga kaurai. Ipagi yaima, ipagi bungo, yaimaram. Lairen asibu halauko, ipagi bungo. Ipagi khongse lengba ngamkidre. Lairen asina aigi hakchang pumba loina yesingkhredo.
Ipa yamna kire. Yaimaram kaplaga kana lawe aduga mapagi manakta chensinga tawi. Yaimaramgi manakta lairiba nupina ha kharana. Yaimarambu kumdanaba haiduna farame. Laren aduna chawbogi makok adu tap langna ummi. Aduga ising manung aduda jom langna lukre. Taroga Yaimaramga kana lauraga chawbubu kawduna kaplame. Tarodu lauduna padaduna amuk chongthakre. Aduga ising aduda chawbubu kawduna kappe. Lekai kulgi miyoising thangten long painaduna chenarae. Aduga pad adudadi kumbakinarame. Tarona ising aduda kumkiba aduda Yaimaramsu ising aduda yompagadu pairaga kana chenki. Tanja aduda lairendu tarogi mamangda amuk tamna phagolae. Aduga tarobu ungadabagi makyat adu launa kathorae. Tarodi lairen adugi mawung adu ubuda kablakle. Lairen aduna chawbugi asiba hakchang adu phru launa ising adudagi kamthorae. Aduga lairen aduna tarobu tap launa umbaga Yaimarangi pazaraba yompag aduna lairen adugi mangaksam aduda job launa yanthalai. Lairen adu ising mathag aduda marang turang makoka masaga tokai tarae. Lekai miyamna asiba lairen adubu lokhatlami. Adubu Yaimaramgi mamaga mapagadi kanba ngamkidre. Kulekagi miyam pumba huptuna para aduda kumtharaga ising manungda long ta thin-thin-duna lairen kaya talami. Lairen macha kaya sohalami. Pada aduda lairiba lairen punamak Yaimaram yauna talaga tumna halami. Lepak miyam pumbasu Yaimaramna tharo patagi kumtharakpa lairen mapi adu hade pau tabadagi lepak adugi ningthau oiramba ahal oiraba nupa aduna Yaimarambu lepak adugi ningthau amuk oinanaba lepak miyamda wa tanarami. Yaimarambu ningthau oihalami. Yaimaramdu pada aduda yengnaga hokrabasing adu ningsinglingai machatona. Pupu. Yaimaramdu mamit khangsingi. How? Ihe. Mamgadawridana sidi. Pupu, aigi yompaksa lawthokpiyo. Isu thuan. Hayeng lawkhatlasi. Sese, to, ya changai. Pupu, nang kaigino ngasaidagi ungaga pata yengaga phamido. Ngana nong leira. Nateda. Pupu na ningthau oiringai matamdo ningsinglakpa. Pada se ubada. Aduda napuse phamdoktuna leirame. Napaga namagasu yumda halaklamani. Yumda halasi lao isutuan. Mapumasu mayumda halakle. Lambida lakna machato na Yaimaramda. Pupu, nang ningthau oiba kaigi toino. Isutuan. Lan su tawdaba. Apaba mi ngakta leiba leikai khol leipak asidabu. Aina ningthau oiraga leiraga kari tawgadoribano. Aina ningthau oiba tokpagi wani. Adubu leipak miyam asinadi aibu ningthau oina adum ikai khumnabiri. Ningthau ni khalibani. Pupu, pata lairen amu kakhala adi kanana hatoiba ningthau leitrade. Lairena akhoi chathokradi. Lairena hatpa ngamnanaba. Aina nang amu thangta tambiraga loiredana. Pupu, nangna thang saisi kaigino. Sidi aigi haijaba ihaini. Aibu pokpa ipado lulang polang saba yamna hai. Aduga aina amu thangten saba yamna hai. Adugini. Pupu, aidi kai saba haidoino. Adudi nangna pamna tawdriba. Nangna tawningriba thabak ado aduna nangi ahiba oidoini. Adudi pupu, aidi lairen hatpa ngamni. Hoi. Nangna ngasai tawriba makul ado adudagi lairen kumtharaklaga. Nangna amu halao ko. Adukanda ningthau amu ohengadoini aina nangbu. Pupu, adudi ai mayam hani. Hoi. Halao. Wabrani nangbu. Ai pubiuro. Pupu, aidi wabide. Aidi isa kalandoini lairen hatpa ngamnanaba. Aduga ningthau oidoini. Hoi. Oijaro. Machatondu Yaimaramgi khu mapa aduda Pictu pikpa makai mapu Yaimagi kudai aduda paiba thongboi thongdaboi kana pairaga ngang dun chatle. Pupu, ai siang wange ko yamchu chawre ko. Yaimaramgi makhut yetuna machaton bu pamkhali aduga makhut oiduna
ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯂꯥꯏꯔꯦꯟ ꯍꯥꯠꯈꯤꯕ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯆꯥꯇꯣꯟꯗ "ꯏꯁꯨꯇꯣꯟꯗꯤ ꯌꯥꯝꯅꯁꯨ ꯋꯥꯡꯏ, ꯌꯥꯝꯅꯁꯨ ꯆꯥꯎꯏ꯫ ꯇꯨ, ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯋꯥꯡꯕ ꯍꯦꯜꯂꯤ." ꯌꯥꯏꯃꯔꯝꯅ ꯃꯆꯥꯇꯣꯟꯕꯨ ꯃꯥꯒꯤ ꯃꯔꯦꯡꯕꯥꯜꯗ ꯍꯥꯞꯂꯒ ꯃꯄꯨ ꯃꯁꯨꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯅꯤ ꯑꯇꯤꯌꯥꯗ ꯊꯥꯕꯜꯁꯨ ꯈꯔ ꯐꯅ ꯊꯣꯛꯂꯤ꯫ ꯊꯝꯕꯥꯜ ꯄꯥꯠ ꯑꯗꯨꯗ ꯃꯆꯥꯇꯣꯟꯅ ꯇꯧꯈꯥꯏꯔꯝꯕ ꯌꯥꯏꯃꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩꯗ ꯐꯨꯟꯖꯤꯜꯂꯝꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯇꯞꯅ ꯈꯔ ꯆꯦꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯃꯤꯠ ꯑꯅꯤ ꯄꯥꯟꯕ ꯑꯃ ꯇꯞꯅ ꯂꯤꯊꯣꯔꯛꯏ꯫ ꯃꯔꯩꯁꯨ ꯐꯤ ꯀꯥꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯊꯝꯕꯥꯜ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯈꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯊꯝꯕꯥꯜ ꯄꯥꯠ ꯑꯗꯨꯗꯒꯤ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯄꯣꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯏꯔꯦꯟ ꯃꯄꯤ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯛꯄ ꯌꯥꯏꯃꯔꯝ ꯑꯃꯗꯤ ꯃꯆꯥꯇꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯨ ꯌꯥꯏꯃꯒ ꯃꯆꯥꯇꯣꯟꯒ ꯐꯃꯨꯡꯗ ꯇꯨꯝꯅ ꯃꯆꯥꯇꯣꯟꯅ ꯃꯄꯨ ꯌꯥꯏꯃꯗ "ꯄꯨꯄꯨ, ꯍꯧꯖꯤꯛ ꯈꯣꯡꯉꯤꯗꯨ ꯀꯩꯅꯣ?" "ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕꯒꯤ ꯂꯝꯕꯤ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯊꯝꯕꯥꯜ ꯄꯥꯠ ꯑꯁꯤꯗ ꯈꯣꯡꯂꯤꯕꯁꯤ." ꯑꯍꯤꯡ ꯑꯗꯨ ꯌꯥꯏꯃꯔꯝꯅ ꯃꯆꯥꯇꯣꯟꯕꯨ ꯇꯨꯝꯅꯅꯕ ꯁꯨꯝꯕꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫